ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯏꯃꯨ ꯃꯪꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯁꯛꯌꯦꯟ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯩ꯫ ꯈꯣꯏꯃꯨ ꯍꯣꯏꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ꯫ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯔꯥꯁꯤ ꯑꯁꯤꯗꯅꯤꯀꯣ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯇꯨꯞ ꯂꯥꯎꯅ ꯀꯦꯜꯂꯤꯁꯦ꯫ ꯑꯁ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯁꯦ ꯏꯁꯥ ꯏꯇꯣꯝꯇꯒ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯆꯥꯊꯥꯎꯁꯦ ꯁꯤ ꯈꯔꯒ ꯁꯝꯁꯤꯗ ꯈꯤꯇꯒ ꯇꯩꯁꯤꯟꯈꯤꯒꯦ꯫ ꯇꯣ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅꯁꯦ꯫ ꯃꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯀꯩꯗꯣ ꯑꯩꯒꯨꯝꯕꯁꯤꯅꯤꯅꯦꯀꯣ꯫ ꯃꯇꯥꯡ ꯑꯗꯨꯗ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯏꯕꯦꯆꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ, ꯃꯀꯤꯒ ꯁꯦꯝꯃꯗꯅ꯫ ꯍꯦ ꯅꯪꯅ ꯑꯃꯨꯛ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ? ꯂꯣꯏꯁꯤꯜꯂꯤꯕꯗꯨꯅ꯫ ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯇꯧ ꯅꯠꯇꯦꯗ ꯏꯃꯥ, ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯛꯎꯒꯦ ꯇꯧꯅꯤꯗ꯫ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯑꯗꯨꯝꯅ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯇꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯌꯨꯀꯣ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯅ ꯁꯦꯜ ꯅꯨꯡ ꯇꯥꯟꯕꯒꯤ ꯋꯥꯈꯜꯒꯗꯤ ꯅꯪ ꯇꯧꯔꯨꯅꯨꯀꯣ, ꯅꯪ ꯇꯧꯔꯨꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯅ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯇꯧꯅꯤ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯌꯦꯡ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯒ ꯑꯁꯨꯝꯅ ꯇꯧ ꯌꯥꯄꯣꯟꯇꯦ ꯀꯩ ꯀꯥꯟꯅꯗꯦꯁꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯨꯄꯥ 5ꯗ ꯄꯤꯔꯣ, ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯍꯩ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯁꯦꯜꯒ ꯂꯩꯇꯦ ꯑꯩ꯫ ꯅꯆꯤꯟ ꯊꯤꯅꯨ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯩ ꯏꯃꯥ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯕꯒꯤ ꯑꯩꯅ ꯏꯃꯥꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯩꯗꯅ ꯅꯪꯅ ꯈꯪꯉꯤꯕ? ꯉꯁꯥꯏ ꯃꯅꯤꯡꯒꯤ ꯏꯇꯩꯃ ꯇꯃꯨꯕꯤꯅ ꯁꯪꯒꯣꯝ ꯂꯩꯈꯤꯕꯒꯤ ꯁꯦꯜ ꯄꯤꯔꯝꯃꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ ꯏꯃꯥ꯫ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯁꯦꯜꯗꯨꯅꯅꯦ ꯍꯣꯔꯦꯟ ꯆꯦꯡ ꯋꯥꯟꯗꯅ ꯅꯊꯤꯕꯣꯡ ꯆꯥꯛ ꯆꯥꯗꯧꯔꯤꯕꯗꯣ ꯈꯪꯂꯕ꯭ꯔꯣ? ꯂꯩꯇꯦ ꯑꯩ ꯁꯦꯜꯒ ꯂꯩꯇꯦ꯫ ꯑꯁ ꯏꯃꯥ ꯈꯔ ꯀꯣꯛꯄꯤꯔꯣ, ꯀꯩꯗꯧꯒꯦ? ꯁꯦꯜ ꯑꯝꯇ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏ ꯊꯕꯛ ꯆꯠꯇꯣꯏꯅꯣ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯠꯂꯣ ꯍꯥꯏꯒꯦ? ꯍꯥ ꯁꯦꯜ ꯂꯩꯇ꯭ꯔꯕꯗꯤ ꯆꯠꯂꯨꯅꯨ, ꯇꯣꯛꯑꯣꯏ ꯆꯥꯁꯤꯗꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯟ ꯁꯖꯤꯛꯇꯨꯝ ꯐꯥꯜꯂꯨꯁꯨ꯫ ꯏꯃꯥ ꯋꯥꯊꯤ ꯇꯧꯅꯨꯃꯤ, ꯈꯔ ꯀꯣꯛꯄꯤꯔꯣ, ꯀꯩꯗꯧꯔꯒꯦ? ꯍꯩꯃ ꯑꯩ ꯁꯦꯜ ꯂꯩꯇꯦ ꯋꯥꯅꯤ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯅꯪꯕꯣ꯫ ꯂꯩꯇꯕ ꯌꯥꯔꯣꯏ ꯏꯃꯥ, ꯄꯤꯔꯣ, ꯀꯩꯗꯧꯔꯒꯦ ꯁꯦꯜꯗꯣ? ꯍꯩ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩ꯫ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ꯫ ꯅꯁꯛ ꯁꯛꯇꯥꯗꯨꯒ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯂꯩꯕ ꯑꯆꯥꯊꯥꯎ ꯄꯨꯝꯅꯃꯛ ꯅꯪꯅ ꯇꯩꯕꯗ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩ ꯑꯆꯥꯊꯥꯎꯒ ꯂꯩꯔꯣꯏꯀꯣ꯫ ꯊꯥꯎ ꯌꯥꯎꯗꯕ ꯏꯟꯁꯥꯡ ꯉꯥꯛꯇ ꯊꯣꯡꯒꯦꯕ ꯁꯤꯗꯩꯗꯤ ꯈꯪꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯁꯤꯒꯤꯕ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ꯫ ꯏꯃꯥ ꯅꯪꯕꯨ ꯁꯦꯜꯗꯣ ꯈꯔ ꯀꯣꯛꯄꯤꯔꯣ, ꯀꯩꯗꯧꯒꯦ? ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ꯫ ꯏꯇꯥꯎ ꯃꯌꯥꯝꯅ ꯉꯥꯏꯗꯅ ꯂꯩꯔꯝꯕꯅꯤ ꯋꯥꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯇꯥꯎ ꯊꯣꯡꯕꯁꯦ ꯂꯥꯛꯄꯨ ꯂꯥꯛꯏ꯫ ꯑꯁꯤꯃꯁꯨ ꯁꯨꯅꯤꯡꯗꯕ ꯃꯀꯣꯛꯅꯤ, ꯅꯪꯒ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯆꯠꯅꯕ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯧꯕ ꯂꯥꯛꯏꯕ ꯑꯃ ꯑꯣꯏꯔꯝꯅꯤꯑꯕ꯫ ꯊꯣꯡꯕꯅ ꯏꯇꯥꯎ ꯈꯣꯏꯃꯣ ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕ ꯂꯥꯛꯏꯕꯅꯤ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦ ꯋꯥꯅꯤ꯫ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯔꯛꯏꯁꯦ? ꯉꯥꯏꯕ ꯉꯝꯗꯗꯅ ꯍꯦꯛꯇ ꯂꯥꯛꯏꯕꯅꯤ꯫ ꯑꯩꯕꯨꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ, ꯏꯃꯥꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ ꯂꯩꯔꯤꯅꯦꯃꯤ꯫ ꯏꯅꯦ ꯅꯆꯥꯅꯨꯄꯥꯅ ꯁꯦꯜ ꯍꯥꯏꯗꯣ ꯈꯔ ꯀꯣꯛꯄꯤꯈꯣ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯍꯧꯖꯤꯛꯇ ꯂꯥꯛꯂꯒ ꯁ꯭ꯋꯥꯏꯗ ꯑꯔꯥꯡꯕ ꯑꯃꯨꯛ ꯁꯥꯔꯛꯏꯕ? ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯗꯤ ꯁꯦꯜ ꯄꯤꯗꯣꯏꯕ? ꯄꯤꯔꯣꯏ, ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ꯫ ꯁꯦꯜꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕꯁꯤꯉꯥꯏꯅꯦ ꯅꯣꯏꯅ ꯈꯜꯂꯤꯕꯣ? ꯄꯥꯈꯪ ꯐꯥꯔꯕ ꯅꯣꯏꯅ ꯍꯧꯖꯤꯛꯄꯨ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯅꯤꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅꯦ ꯑꯩꯅ ꯉꯛꯂꯤꯕꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯆꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯈꯣꯏꯃꯨ ꯑꯃꯗꯤ ꯊꯣꯡꯕꯁꯨ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯣꯏꯅ ꯆꯠꯇꯧꯕ ꯊꯕꯛꯇꯨ ꯆꯠꯈ꯭ꯔꯦ꯫ ꯈꯨꯜ ꯂꯣꯏꯔꯛꯄꯒꯤ ꯂꯝꯍꯥꯡ ꯑꯗꯨꯋꯥꯏꯗꯅꯤ ꯈꯣꯏꯃꯨ ꯑꯃꯗꯤ ꯂꯩꯔꯥꯡ ꯑꯅꯤꯗꯨ ꯎꯅꯔꯤ꯫ ꯂꯩꯔꯥꯡꯅ ꯀꯩꯒꯤꯅꯣ ꯇꯥ ꯈꯣꯏꯃꯨ ꯅꯪꯅ ꯁꯨꯛ ꯊꯦꯡꯅ ꯂꯥꯛꯏꯁꯤꯕꯣ? ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ? ꯑꯩꯁꯨ ꯉꯟꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕꯅꯤ, ꯑꯗ ꯏꯃꯥꯅ ꯊꯕꯛ ꯑꯝꯗ ꯆꯠꯂꯝꯃꯣ ꯍꯥꯏꯗꯨꯅ ꯆꯠꯂꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯪ ꯁꯥꯎꯅꯨꯀꯣ ꯂꯩꯔꯥꯡ꯫ ꯁꯦꯡꯉꯕ꯭ꯔꯅꯦ? ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯎꯅꯔꯤꯉꯩꯗ ꯑꯩꯅꯗ ꯂꯥꯛꯄ ꯊꯦꯡꯈ꯭ꯔꯤꯔꯕ? ꯀꯗꯥꯏꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯅꯣ? ꯅꯪꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯗꯨꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯌꯥꯝ ꯀꯣꯏꯕꯗꯧꯅ꯫ ꯅꯪ ꯁꯤꯗꯤ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯤ꯫ ꯃꯤꯅ ꯍꯥꯏꯕꯗꯗꯤ ꯇꯥ ꯈꯣꯏꯃꯨ ꯅꯪꯁꯦ ꯅꯃꯤꯠꯀ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯅꯩꯗ꯫ ꯏꯁ ꯀꯅꯥ ꯍꯥꯏꯕ? ꯀꯅꯥ ꯍꯥꯏꯅꯣꯕ? ꯃꯤꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯤꯗ ꯀꯜꯂꯛꯇꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨꯗ ꯅꯪꯅ ꯊꯥꯖꯔꯗꯤ ꯌꯥꯔꯣꯏꯗ꯫ ꯂꯩꯔꯥꯡ ꯑꯩꯗꯤ ꯅꯪꯁꯦ ꯐꯅ ꯁꯤꯡꯕꯣꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝ ꯄꯪꯉꯝꯃꯤꯅ꯫ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯖꯤꯜꯂꯤꯔꯥ ꯈꯪꯄꯣꯟꯇꯦꯗ꯫ ꯑꯗꯣ ꯇꯥ ꯈꯣꯏꯃꯨ ꯑꯩꯁꯨ ꯆꯪꯉꯒꯦ꯫ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯇ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯥꯅ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ꯫ ꯍꯣꯏ ꯆꯪꯖꯔꯣ ꯆꯪꯖꯔꯣ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ꯫
ꯅꯣꯡꯃꯃꯨꯛ ꯐꯖꯅ ꯊꯦꯡꯅꯔꯁꯤ ꯈꯣꯏꯃꯨ ꯂꯩꯔꯥꯡꯅ ꯆꯪꯈ꯭ꯔꯕꯗ ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯥꯅ ꯀꯣꯏꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯎꯅꯕ ꯆꯠꯈꯤ ꯈꯣꯏꯃꯨ ꯃꯃꯤꯠ ꯌꯥꯝꯅ ꯌꯥꯝꯕ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕ ꯃꯤꯁꯛꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯝꯕꯤꯗ ꯆꯠꯅ ꯊꯣꯏꯕꯤꯅ ꯃꯦꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯊꯣꯏꯕꯤ ꯑꯩꯗꯤ ꯅꯣꯏꯒꯤ ꯈꯣꯏꯃꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯌꯥ ꯀꯩꯗꯧꯗꯦꯀꯣ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯈꯤꯇꯪ ꯏꯇꯧ ꯇꯧꯏꯀꯣ ꯏꯆꯨꯝ ꯆꯨꯝꯗꯦꯕ ꯅꯪ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯏꯕꯦꯝꯃ ꯃꯨꯟꯅ ꯊꯤꯒꯠꯆꯧ ꯍꯌꯦꯡꯋꯥꯏ ꯏꯍꯦꯟꯅ ꯇꯣꯛꯆꯁꯅꯤ ꯏꯇꯥ ꯊꯣꯏꯕꯤ ꯑꯩꯁꯨ ꯑꯗꯨꯝꯅ ꯑꯃꯨꯛꯇꯤ ꯈꯜꯂꯤꯅꯤ ꯇꯥ ꯈꯣꯏꯃꯨꯁꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯑꯗꯣ ꯑꯃꯨꯛꯁꯨ ꯃꯥꯒ ꯍꯦꯛ ꯎꯅꯔꯒ ꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯇꯥꯔꯒꯅ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯊꯥꯖꯔꯣꯏꯒꯦ ꯍꯥꯏꯁꯦ ꯉꯝꯗꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯅꯪꯁꯦ ꯇꯥꯠ ꯇꯧꯔꯒ ꯊꯥꯖꯍꯜꯂꯤꯕ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯅꯣꯏ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕꯁꯤꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯊꯤꯒꯠꯆꯧ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤ ꯀꯣꯟꯅ ꯇꯨꯡꯗ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯦꯂꯩꯅ ꯍꯥꯏꯅꯔꯤꯉꯩ ꯃꯥꯗꯤ ꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩ ꯏꯇꯥ ꯅꯪ ꯍꯦꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯀꯩꯁꯨ ꯀꯨꯏꯔꯣꯏꯕ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯉꯥꯏꯕꯤꯒꯦ ꯑꯗꯨ ꯏꯕꯦꯝꯃ ꯅꯪ ꯃꯤꯒꯤ ꯂꯥꯡꯗ ꯊꯨꯈꯤꯅꯤꯀꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯃꯨ ꯑꯃꯗꯤ ꯊꯣꯝꯕ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤ ꯊꯣꯝꯕꯅ ꯌꯥꯔꯦ ꯏꯇꯥꯎ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯉꯥ ꯍꯥꯏꯔ ꯉꯁꯥꯏꯗꯒꯤ ꯐꯝꯃꯤꯁꯦ ꯑꯝꯇ ꯄꯥꯕ ꯅꯠꯇꯦ ꯈ꯭ꯋꯥꯡ ꯅꯥꯔꯒ ꯇꯣꯛꯅꯕꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯍꯦꯟꯅ ꯌꯨꯝꯗ ꯆꯪꯅꯤꯡꯉꯕꯅꯤ ꯏꯇꯥꯎ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯁꯧꯗꯣ ꯇꯥꯅꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯉꯁꯥꯏꯗꯒꯤ ꯐꯝꯃꯒ ꯂꯩꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯂꯩꯒꯦ ꯂꯩꯍꯧ ꯑꯩꯗꯤ ꯍꯜꯂꯝꯃꯒꯦ ꯋꯥꯔꯦꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜꯁꯤꯗ ꯁꯨꯝ ꯐꯝꯕꯗꯣ ꯑꯁ ꯉꯥꯏꯈꯣꯏ ꯏꯇꯥꯎ ꯅꯪꯁꯨ ꯑꯩ ꯏꯊꯟꯇ ꯂꯩꯍꯧ ꯍꯥꯏꯔꯨ ꯀꯩ ꯉꯥꯏꯍꯥꯛꯇꯪꯒ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯐꯝꯈꯤꯁꯤ ꯀꯩꯅꯣ ꯃꯇꯥꯡ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯀꯣꯏꯕ ꯀꯦꯊꯕꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯣ ꯂꯩꯗꯤ ꯂꯩꯔꯝꯃꯤꯗꯅ ꯅꯪ ꯁꯤꯗ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯀꯦꯊꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯇꯥ ꯈꯣꯏꯃꯨ ꯀꯩꯅꯣ ꯀꯦꯊꯕꯤ ꯅꯪꯅ ꯗꯨꯛ ꯁꯥꯎꯅ ꯂꯥꯛꯏꯗꯨꯅ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯥꯏꯅ ꯆꯤꯟ ꯊꯤꯕ ꯃꯤꯠꯌꯥꯝꯕ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯈꯪꯉꯣꯏꯅ ꯈꯟꯕ꯭ꯔꯣ ꯑꯗꯨꯕꯣꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯐꯖꯅ ꯏꯪꯅ ꯍꯥꯏꯌꯨ ꯏꯁꯧ ꯂꯥꯡꯗ꯭ꯔꯁꯨ ꯅꯪ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯂꯩꯔꯥꯡ ꯍꯥꯏꯕꯤ ꯆꯤꯟꯅ ꯉꯝꯕꯤꯗꯨꯒ ꯈꯪꯅꯩ ꯈꯪꯅꯗꯦ ꯈꯪꯅꯗꯦ ꯑꯗꯨꯗ ꯍꯥꯏꯌꯨꯅꯦ ꯈꯪꯅꯗꯦ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯣꯗꯨꯅ ꯅꯪꯉꯣꯟꯗ ꯏꯁ ꯈꯪꯅꯗꯦ ꯀꯥꯏꯅ ꯃꯆꯤꯟꯁꯤ ꯀꯌꯥꯝ ꯊꯤꯅ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯑꯁꯦꯡꯕ ꯆꯨꯝꯕ ꯂꯣꯏꯅ ꯈꯪꯉ ꯂꯥꯛꯑꯕꯁꯦ ꯑꯁꯦꯡꯕꯅꯤ ꯃꯤꯠꯀꯤꯗꯕꯤ ꯅꯪꯕꯨ ꯏꯁꯣꯔ ꯁꯥꯈꯤ ꯑꯩ ꯃꯥꯒ ꯈꯪꯅꯗꯦꯕ ꯁꯩꯇꯅ ꯁꯥꯈꯤ ꯑꯣ ꯈꯪꯅꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯤ ꯈꯪꯅꯗꯦꯕ ꯅꯪ ꯂꯩꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯥꯒ ꯈꯪꯅꯔꯨꯗꯣꯏꯅꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯅꯗꯦ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯑꯩ ꯄꯨꯗꯨꯅ ꯅꯣꯏ ꯅꯌꯨꯝꯗ ꯆꯠꯀꯗꯕ ꯂꯥꯛꯑꯣ ꯅꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ ꯅꯠꯇꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯑꯩ ꯆꯦꯜꯂꯗꯧ ꯂꯥꯛꯑꯣ ꯆꯦꯜꯂꯁꯦꯕ ꯅꯪ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯈꯪꯅꯗꯦ ꯍꯥꯏꯔꯕꯅꯤꯅ ꯊꯣꯝꯕꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯈꯨꯠꯀꯁꯦ ꯄꯥꯏꯗꯅ ꯍꯦꯛꯇ ꯆꯤꯡꯈꯤ ꯋꯥꯅꯤ ꯀꯦꯊꯕꯤꯁꯤꯁꯨ ꯄꯨꯔꯥ ꯑꯌꯥꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨ ꯌꯧꯔꯗꯤ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣꯍꯦ ꯑꯩ ꯍꯜꯂꯝꯃꯒꯦ ꯀꯦꯊꯕꯤ ꯈꯣꯏꯃꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯀꯦꯊꯕꯤ ꯉꯥꯏꯈꯣꯁꯦ ꯑꯝꯇ ꯉꯥꯏꯈꯣꯕ ꯋꯥꯔꯤ ꯑꯝꯇ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯈꯤꯁꯦꯕ ꯅꯪ ꯍꯥꯟꯅ ꯐꯤꯡꯕꯗꯣ ꯑꯝꯇ ꯇꯧꯈꯤꯅꯨ ꯀꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯑꯩꯁꯦ ꯆꯦꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯀꯦꯊꯕꯤ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯈꯨꯠꯁꯦ ꯆꯤꯡꯒꯅꯨꯁꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯀꯦꯊꯕꯤ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯀꯦꯊꯕꯤ ꯑꯁꯨꯝꯅ ꯀꯦꯊꯕꯤꯅ ꯅꯝꯗꯅ ꯈꯣꯏꯃꯨꯕꯨ ꯆꯤꯡꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯍꯧꯕ ꯃꯤꯅ ꯃꯊꯪ ꯄꯥꯎ ꯍꯥꯏꯅꯔꯛꯄꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯆꯦꯜꯂꯛꯇꯨꯅ ꯂꯩꯔꯥꯡꯗ ꯇꯝꯂꯤ ꯏꯆꯦ ꯂꯩꯔꯥꯡ ꯍꯣꯏ ꯏꯆꯦ ꯂꯩꯔꯥꯡ ꯇꯨꯅꯤꯅꯤ ꯄꯥꯛꯄꯤ ꯅꯪꯕꯣ ꯆꯦꯜꯂꯛꯇ꯭ꯔꯁꯨ ꯇꯞꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯇꯨꯗꯅꯀꯣ ꯅꯌꯥꯒ ꯂꯣꯏ ꯇꯦꯛꯄ ꯇꯥꯔꯦ ꯑꯩ ꯇꯨꯕꯨ ꯂꯩꯔꯤ ꯏꯆꯦ ꯂꯩꯔꯥꯡ ꯑꯩ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ ꯀꯩ ꯄꯥꯎꯅꯣ ꯄꯥꯛꯄꯤ ꯅꯪꯅ ꯏꯆꯦꯗ ꯇꯝꯒꯦ ꯍꯥꯏꯔꯤꯕꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯀꯦꯊꯕꯤ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤꯗꯣ ꯑꯗꯨꯅ ꯅꯣꯏꯒꯤ ꯇꯥ ꯈꯣꯏꯃꯨꯗꯣ ꯆꯤꯡꯗꯅ ꯂꯝꯕꯤꯗ ꯄꯨꯈ꯭ꯔꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯣꯏꯒꯤꯗꯣ ꯀꯦꯊꯕꯤꯅ ꯅꯝꯗꯅ ꯇꯥ ꯈꯣꯏꯃꯨꯗꯣ ꯆꯦꯜꯂꯦꯅ ꯍꯥꯏꯅꯍꯧꯋꯤ ꯀꯩꯕ ꯄꯥꯛꯄꯤ ꯅꯪ ꯍꯥꯏꯗꯨꯕ ꯑꯁꯦꯡꯕꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦ ꯂꯩꯔꯥꯡ ꯁꯤꯕꯨ ꯑꯩꯅ ꯏꯆꯦꯗ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯁꯤꯗ ꯄꯥꯛꯄꯤ ꯃꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯣꯏꯕꯨ ꯊꯤꯔꯨꯗꯕ ꯌꯥꯗꯦ ꯍꯦ ꯃꯥꯒꯤ ꯀꯦꯊꯕꯤ ꯍꯥꯏꯕꯤꯗꯨꯅꯗꯤ ꯂꯩꯔꯥꯡ ꯑꯩꯉꯣꯟꯗꯒꯤꯗꯤ ꯉꯝꯍꯜꯂꯔꯣꯏꯗꯅ ꯑꯁꯦ ꯍꯥꯏꯅ ꯂꯩꯔꯥꯡꯁꯨ ꯐꯤꯡꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯈꯣꯏꯃꯨꯒꯤ ꯌꯨꯝꯗꯅꯤ ꯀꯦꯊꯕꯤ ꯃꯇꯝꯁꯨ ꯐꯅ ꯉꯜꯂꯤ ꯅꯪ ꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯂꯥꯛꯎꯁꯦ ꯏꯁ ꯌꯨꯝ ꯊꯤꯟꯕꯤꯒꯦ ꯀꯩꯅꯣ ꯇꯥ ꯈꯣꯏꯃꯨ ꯅꯪ ꯑꯩꯁꯤ ꯀꯩꯅꯦꯅ ꯈꯟꯒꯦ ꯑꯩꯁꯤ ꯐꯥꯒꯤꯔꯣ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯑꯁ ꯑꯩ ꯄꯦꯜꯂꯕꯅꯤ ꯀꯩꯅꯣ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯅꯣꯏꯒꯤꯁꯦ ꯅꯨꯄꯤ ꯆꯦꯜꯂꯛꯏꯕ ꯍꯥꯏꯗꯨꯔꯣ ꯅꯠꯇꯦ
ꯀꯦꯊꯕꯤꯅ ꯅꯝꯗꯅ ꯈꯨꯠ ꯁꯤꯡꯂꯒ ꯂꯩ ꯑꯩ ꯏꯁꯥꯅꯗꯤ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤꯁꯤꯅ ꯏꯆꯥꯒꯤ ꯈꯨꯠ ꯄꯥꯏꯗꯅ ꯅꯝꯗꯅ ꯆꯤꯡꯉꯛꯏꯕ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯒ ꯈꯪꯅ ꯈꯪꯅꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯕꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯏꯃꯥ ꯍꯣꯏꯗ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯣ ꯏꯃꯥ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯔꯥꯡꯁꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯂꯩꯔꯥꯡꯅ ꯇꯥꯈꯣꯏꯃꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯆꯨꯝꯕ꯭ꯔꯥ ꯇꯥꯈꯣꯏꯃꯣ ꯀꯩꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩꯅꯣ ꯇꯧꯔꯤꯁꯤꯅ ꯀꯦꯊꯕꯤꯅ ꯏꯕꯦꯆꯥꯒꯤ ꯃꯈꯣꯡꯒ ꯁꯣꯛꯂꯒ ꯈꯨꯔꯨꯝꯃꯤꯗꯨ ꯎꯕꯗ ꯏꯁ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯀꯣ ꯇꯥꯈꯣꯏꯃꯨꯒꯤ ꯃꯃꯥꯁꯤꯗꯒ ꯈꯣꯏꯔꯝꯗꯅ ꯀꯁꯨ ꯇꯧꯔꯤ ꯍꯦ ꯀꯦꯊꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯍꯥ ꯂꯩꯔꯝꯂꯤꯕ ꯑꯅꯤꯗꯣ ꯂꯩꯔꯥꯡꯅ ꯄꯨꯂꯞ ꯌꯦꯡꯂꯛꯏ ꯂꯩꯔꯥꯡ ꯀꯩꯅꯣ ꯇꯥꯈꯣꯏꯃꯣ ꯀꯦꯊꯕꯤꯅ ꯅꯣꯏꯗ ꯂꯩꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯃꯥꯗꯤ ꯅꯣꯏꯗ ꯀꯩꯗꯧꯔꯤꯕ ꯀꯩꯅꯣ ꯂꯩꯔꯥꯡ ꯅꯪꯅ ꯁꯤꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯇꯧꯔꯛꯏꯁꯤꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦ ꯇꯥꯈꯣꯏꯃꯨꯗ ꯍꯪꯕꯅꯦ ꯑꯩꯗꯤ ꯍꯣ ꯑꯩꯒꯤꯁꯤꯕꯨꯔꯣ ꯇꯥꯈꯣꯏꯃꯨꯗ ꯆꯦꯜꯂꯛꯏꯕ ꯈꯪꯉꯕ ꯑꯗꯣ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ ꯇꯥꯈꯣꯏꯃꯣ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯈꯨꯝꯃꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣꯕ ꯑꯁ ꯁꯤꯔꯣꯗꯤ ꯑꯩꯁꯨ ꯀꯩ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯅꯣꯏꯅꯤ ꯊꯣꯛꯄ ꯍꯥꯏꯅꯔꯣ ꯀꯩꯒꯤ ꯈꯪꯗꯕ ꯌꯥꯔꯣꯏ ꯇꯥꯈꯣꯏꯃꯨ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯦꯊꯕꯤꯅ ꯁꯤ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤ ꯂꯩꯔꯥꯡ ꯅꯪ ꯁꯥꯎꯅꯨ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯤ ꯀꯩꯒꯤ ꯋꯥ ꯍꯥꯏꯕꯅꯣ ꯂꯩꯔꯥꯡ ꯏꯕꯦꯝꯃ ꯑꯩꯒꯤꯁꯦ ꯇꯥꯈꯣꯏꯃꯨꯗ ꯉꯁꯤ ꯆꯦꯜꯂꯕꯅꯤ ꯑꯗꯨꯅ ꯅꯪ ꯅꯌꯨꯝꯗ ꯂꯦꯝꯅ ꯏꯔꯦꯟꯖꯅ ꯍꯟꯈꯤꯅꯕ ꯇꯧꯔꯣ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯇꯧꯔꯦ ꯆꯠꯂꯣ ꯅꯌꯨꯝꯒꯤ ꯃꯤꯅ ꯊꯤꯅꯔꯝꯃꯅꯤ ꯀꯔꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯕꯨ ꯌꯨꯝ ꯍꯟꯈꯤꯅꯕ ꯇꯧꯔꯣ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯗꯣꯏꯕ ꯍꯜꯂꯣꯏ ꯁꯨꯡꯍꯟ ꯍꯜꯂꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯇꯥꯈꯣꯏꯃꯨꯗ ꯆꯦꯟꯒꯗꯧꯔꯤꯅꯤ ꯏꯕꯦꯆꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯉꯥꯏꯈꯣꯁꯦ ꯅꯣꯏꯕꯨ ꯇꯞꯅ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯦ ꯊꯪꯅꯕꯒꯤ ꯃꯤꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯅ ꯌꯦꯡꯅꯔꯦ ꯋꯥꯅꯤ ꯂꯩꯔꯥꯡꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡ ꯑꯣꯏꯗ꯭ꯔꯤꯃ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯥꯒꯨꯝꯕꯤ ꯑꯐꯥꯎꯕꯤꯅ ꯅꯝꯗꯅ ꯆꯦꯟꯅꯕ ꯇꯧꯔꯒ ꯀꯩꯗꯧꯕꯒꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ ꯑꯩꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯥꯈꯣꯏꯃꯨꯗ ꯆꯦꯟꯕ ꯇꯥꯔꯦ ꯀꯦꯊꯕꯤꯅ ꯏꯁ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥ ꯃꯆꯥꯁꯨ ꯌꯥꯎꯗꯕꯤ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯒ ꯆꯦꯟꯅꯤ ꯀꯥꯏꯅ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯅꯃꯥꯏꯗꯨꯕꯨ ꯀꯩꯝꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯣ ꯅꯪ ꯍꯥꯏꯖ ꯁꯥꯏꯗꯨꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯏꯀꯥꯏ ꯈꯪꯕꯤ ꯅꯪꯅ ꯇꯥꯈꯣꯏꯃꯨꯒꯤ ꯃꯈꯨꯗꯥꯡꯁꯤ ꯄꯥꯏꯔꯒ ꯁꯤꯡꯗꯨꯅ ꯅꯝꯂꯩ ꯂꯩꯁꯤꯟꯕꯗꯤ ꯌꯥꯔꯒ ꯀꯩꯒꯤ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯄꯗꯤ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯀꯦꯊꯕꯤꯅ ꯇꯥꯈꯣꯏꯃꯣ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯍꯟꯀꯣ ꯏꯁ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯒ ꯑꯩꯕꯨ ꯆꯠꯍꯟꯀꯣ ꯀꯥꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯝ ꯆꯠꯄꯤꯈ꯭ꯔꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯅꯝꯗꯅ ꯈꯣꯏꯃꯨꯗ ꯂꯩꯁꯤꯜꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯅꯤ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡꯁꯤ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯨꯕꯒꯤ ꯗꯁꯥ ꯇꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯔꯥꯡ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯦꯊꯕꯤꯗꯨ ꯐꯠ ꯆꯪꯂꯛꯇꯨꯅ ꯍꯦ ꯃꯤꯒꯤ ꯅꯨꯄꯥꯗ ꯅꯝꯂꯩ ꯂꯩꯁꯤꯟꯕ ꯉꯝꯕꯤ ꯍꯟꯗꯣ ꯅꯁꯛ ꯌꯦꯡꯅꯤꯡꯗꯦ ꯀꯗꯥꯏꯗꯅꯣ ꯀꯥꯆꯤꯟꯗꯔ ꯀꯣꯌꯥꯗꯔ ꯂꯩꯔꯨꯆꯣ ꯑꯩꯒꯤ ꯃꯥꯡꯗ ꯅꯁꯛꯇꯨ ꯎꯠꯂꯛꯀꯅꯨ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯍꯟꯗꯣꯛꯑꯁꯦ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯒꯤ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯥꯅ ꯑꯣꯏꯅ ꯃꯊꯧꯗ ꯏꯔꯩ ꯂꯩꯇꯅ ꯅꯝꯗꯅ ꯃꯨꯟꯈ꯭ꯔꯒ ꯑꯩꯕꯨ ꯅꯨꯄꯥꯗ ꯅꯝꯂꯩ ꯂꯩꯁꯤꯟꯕꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅꯒꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯍꯦ ꯄꯥꯏꯔꯤꯕ ꯃꯩꯍꯨꯝꯁꯤꯅ ꯅꯅꯥꯇꯣꯟ ꯃꯈꯨꯟ ꯑꯔꯥꯎꯕꯗꯨꯗꯅꯦ ꯑꯃꯃꯝꯇ ꯅꯝꯁꯤꯟꯕ ꯁꯣꯏꯔꯣꯏ ꯏꯁ ꯅꯪꯅ ꯉꯝꯃꯗꯤ ꯅꯝꯁꯤꯜꯂꯧꯅꯦ ꯅꯪꯅ ꯉꯝꯃꯗꯤ ꯑꯝꯇ ꯅꯝꯁꯤꯜꯂꯛꯑꯣꯕ ꯅꯪꯗꯨꯝ ꯅꯀꯣꯛꯇꯣ ꯏꯟꯁꯥꯡ ꯊꯣꯡꯉꯤꯕ ꯎꯌꯥꯟꯁꯤꯗ ꯅꯝꯁꯤꯟꯕ ꯁꯣꯏꯔꯣꯏ ꯀꯩꯅꯣ ꯅꯪꯅ ꯅꯊꯧ ꯏꯔꯩ ꯂꯩꯇꯈꯩ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯁꯤꯕꯣ ꯏꯊꯧ ꯂꯩꯇꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩꯒꯤꯁꯦ ꯏꯊꯧ ꯇꯧꯒꯦ ꯂꯥꯛꯏꯕꯅꯤ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕ ꯑꯩꯒꯤꯁꯦ ꯍꯣ ꯆꯥꯛꯇꯤ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯃꯤꯠꯇꯨꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯗꯤ ꯅꯪꯒꯨꯝꯕꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯑꯣꯏꯅ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯖꯒꯦ ꯇꯧꯕ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯀꯁꯦ ꯆꯥꯕꯤꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯣ ꯆꯥꯗ꯭ꯔꯒ ꯇꯣꯛꯎ ꯀꯩꯅꯣ ꯁꯤꯗꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯅ ꯅꯪꯅ ꯊꯣꯡꯒꯦꯅ ꯍꯥꯏꯔꯒꯅ ꯀꯗꯥꯏꯗꯅꯣ ꯌꯦꯅꯈꯥ ꯂꯨꯈꯥꯗꯔ ꯀꯩꯅꯣ ꯊꯣꯡꯉꯨꯔꯣ ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯃꯧ ꯑꯅꯤꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯤꯕꯗꯨ ꯇꯥꯕꯗ ꯏꯕꯦꯆꯥ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯍꯦ ꯁꯩꯇ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯃꯅ ꯍꯟꯕ꯭ꯔꯥ ꯍꯟꯗ ꯑꯅꯤꯃꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯩ ꯃꯧ ꯑꯅꯤꯌꯥ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯅ ꯃꯔꯩꯒ ꯆꯀ꯭ꯔꯤꯒ ꯀꯔꯤꯅꯣ ꯏꯃꯥꯗꯤꯅꯦ ꯀꯣꯛꯀ ꯉꯥꯎꯖꯩꯍꯦ ꯂꯩꯔꯥꯡꯅ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯥ ꯐꯥꯕꯁꯤꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯁ꯭ꯋꯥꯏꯗ ꯈꯟꯅꯕ ꯑꯃ ꯍꯧꯔꯔꯤꯕ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯅꯦꯝꯒꯤ ꯂꯩꯔꯥꯡ ꯃꯥꯁꯤ ꯅꯪꯒꯤ ꯅꯆꯦꯅꯤ ꯏꯆꯦꯀꯧ ꯅꯪ ꯃꯥ ꯍꯥꯏꯗꯅ ꯍꯥꯏꯕꯗꯤ ꯍꯥꯏ ꯏꯃꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯃꯇꯗ ꯑꯣꯏꯔꯕꯁꯨ ꯅꯆꯦꯁꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯍꯥꯜꯂꯤ ꯑꯗꯨꯅ ꯏꯅꯦꯝꯒꯤ ꯀꯦꯊꯕꯤ ꯅꯪꯁꯨ
imungi atay tawgadaba thabak oina tawruru nanausna chak ase maraina thongjarasani leirang tapna haise miku khara ka khenabagini asigi ngapru manbisida aini ise kawduise kawwe ini su kawwe punsi sin leiri kai mangondadi ichi kawkhrare ko ai asumna numit adusu hauki noma numit amadani ibesana masanupa khoimuda wa hai imagi khoimu nangna nakok narudo isau sau kai yumsida som leigadabagi saru thabak subra karino sel thokpa yaba thabak amadi chatnaba tawni nangwa adumna sum leibanadi yaroi kari thabak aina suba satoi siboima thabak suningai sumta leitana adubu aina khangbro namanaba mayamna suba satnarisi asigi matung ilaga satpa sumayai kaino yumna sum lei sindau sarupudi khangdi dai mai thabak suba satpa kaino allida wani hey taning deko nupi thireba nangna hausikpu thabak suba satpa tali kai adusu nupi amataga nateko nupi anigi nupani nangna oirisi natu sakta singsiga khara leirabadi nasa su yaurani noi mayambu hanubi aina som thak leyo haidibro adu oiragana hayeng matamdu yorkanda karino kamdauba noido amu khanaraga loire nungai dori ibesa aigi yumbalse isa nupani tawriba sakta siga maunieda leiriba ani siga tabana loire tawrisi aibu kharaida nung chatlaga laikhrasirane khoimu makokdu goro hottu kamdridai punsise sumaina tawramni khangamadi nupiga amta thijaramoido ai thanta nungai leijaramdongni nupisu ani thirugum to ai haibisi madu nang haujikta khanglakpro namito yamnubagini aduna kharadi wazaba taredana kethabigi ka manungdani akhoita hayengdi ipamdamta chatminaruseba chatabasu koiri imana lao haidana nahan pau chelakpani kari lege nangna napam chase yarisibo kaisu thoidokpudi leiteda sum chata koirabagi chatningba ima hoi babu hoisu udaba koire moisu uningba matang aduda asom karomdagi leirangna khoimubu kaurai makhoita tabiribro makhoita somdamda sangbiro kaure to masigi mi chakluk munbise iwasina hekta inakse leibase yaroiba aita kaurakaniba mina kaurisi khomakte wani masigi nupisina karibu tawrisa nu khangde ho makhoita kai haigi leira nang nei kauribo kauradi koklakpa kaidoge siba nati asigi nupisigi manakta suru yam lainingba khangdeba la isidi isu nangna kaubudu taradana ado makhoita manabu kari haireino asaidagi magi kadagi sutak thokaktribuduba hayengdo moi mapamna chatlusi adugi wari sum sararamani da adaidi kaisu thoidokba haideda is kariba moi mapamna chatpa kaina yaroi chatpaga yaroi haribasini koide chatpa yaroiba kaidobagi yaroi doriba hayengdi makhoita gaiga kaithela saubuna sattoini aina nahana haikhrabu natro moitada nangbu adubu karam kan haigin harisibo hibo haidabro nahan moitana chak saringai da haikhiduni kaurabro khangdridai su siyausiladi karamba busatui mathangi numini kethabi mapamna satnabani haidan loisili aduga somda leirangsu khoimuga kaithel satnabani sadana make kanna semni animakto loisinba loiraduna mapamda thoklai kethabi amadi leirang anidu unabada masindu painei kethabina moita dubu krai sakhrasana tawrisibo moita leirang tabiribro moita ai loisinba loire chanaba tawrasi thengkiba tari matamse khoimu yena kharomdagi thoklai kethabina moita loisinbitribo tawrisibo ipamda satpagi haibado thengkiba tari hanapta loisinbiyuro leirang tabiribro makhoita ngarangaina kaithel chatpagi haibado loisinbiro chanaba tawrasi kethabi sauna kaino nangna ngangido ipamda satnaba haidran tawribasida kaide kaithel chatpano kaide na pam chatpanoda moita gaigadi kaithel chattoini haidana na haikrabani loisinbiro si moita thengkinabani kethabi khoimugi khudangdo tap launa pairaga haire laosi moita aikhoigi kada moita dana sinhal pirolga loine laukhoktana thamlamlabani asi haiduna khoimubu kethabina moigi kada pusinkhige tawi maduda leirangso khoimugi makhudangdo tap launa phai karaiduna sangbiridu moitada kethabina moita kadamta khartuna sangsilausi nakhuto amta thado thengkinabani si aikhoi moita somdoina sangsisi moita somdoina sangbirooba kethabi amadi leirang anido khoimubu singnarai khoimusu nupi anido phatkan thoi noini mumta ngai khose kaino haibanida noini tawribase
amana ma hai chan noina satu basing do ai di satwa yaru inu khangdi kuching hexing na radam ku ka ngawi wani ke thabi lairang do onsing du he kaino nang na ingonda asuk yam yedi basi ba migi itai no ipam sat ke na hainari basi na lagi ni aduga nang na kaithel chat pa kaina amuk taw rei bani ne kari yeli sibu nang loi roi bema ai khoi di na moi ta da ngasi sia kaithel chat si haidana hana haina khraba khanglabro soidre yam hainara bani aina ipam chat tori khangbadagi nangsu kaithel chat na ba haidan tawri bado ai loi na khangamoi na khanbro na ba ni bu yare kaidorage tumi leinaro ai yaudrasu noi set pham thokpudo kok chat pa kaidoge sum chakat ngangnari du ke thabina karigi moi ta yaudaba ngarang adu phasana ngasi ipam na chasi haidana haina khrab natro adu ko husippu chalamdai sida ithanta chatloi bu kai moi ta da aina su ngasi kaithel chasi haidana haina khrab natro moi ta da na su ya khrab natro ado moi ta chatloi haibu kai no ba duga aidi chataba yaroi ko yam thuna losiluro haribasin khoimu nupi ani du na haribadu kadom da sattoino khangdadana thongalom do ina sauna thoki magi nupa na thoki badu ubada kethabi sauna chatloi da he ipam da gamta tok thoki da dawga yaroi phare di hausikti sida thokna bani ba nang na silisi aina karinom tawba yaroi chayet na dawgi nang da masam si phoi gi di aduga ai thamoi se pe na dawgi asi haina kethabi hekta chongsilaktuna leirangi masam adubu phoi leirang ayo ma sire jabi nigi masam ga se hekta phoi ri wane antuni nangsu na samda phoi ba tare ai nang khangra nungai ba nangso nang dinga phalla roiba is aingon da su sam ga se phoirak pa sai ne antuni nangsu chik thatke na samche khara ching thatke ba ayo ma sire nigi masam se hekta sing thatle wane antuni nangsu na kok se phukchi ba ba ching that pa tare chingge khara ga ka chingge ba matanga du di ibesa du thongalom dagi samlai Manggol aduda mamau ani masam phoinari batu ubada ibesa is tawri singu ko hui angaw ba ani chingna ba singai ni tawri se masam ga phoi da na tawri ba se masi chuka ke khamai ko khang angama marai hatuk na zarani tawro noin thok pa tawro hatuk na gera kaido gera ai da kharai da no satlaga leiru ge dai aso mathum sa da mau sing sibu kari no wakhal kita su tabu mayai haibani da asum nei besa su khanari ba mamau ani du khamdok pagi mahut laikai da satuna phamduna leithoi ke thaibi ga leirang ga khatnari badu thangnabagi mi singsina septha kumai yengmagum yengnari mubina phoidat nare he khoimogi nupi ani sia masam mase kaya takana phoinari ni yengu ko phatanam nungai tawrisi moigi matausi latana isi mubia kwa matam amatang ga saraka khatnabase yengadi ko khatnabase hena nungai do mali tawrisi adudi lairiba nasa makok pat pa mayam dudagi amako lehelurodana aisu kwa saning na yadre hoine lehelurage sel du piro isegi saru kabok leina lai manoi si langreda kanari se tumine yenge haide tanjas te kwa kain horen tum sarsu ya basida nangoreu du singai ne mubin yengonya manghol sta masam se phoina rabadagi sumang stu oina nang tatare ni si yengo ko ayu wakal dadi lairang sina khara ngaplak pine kabok leina kethabi sisu hande pura mawong amani mi mogi sia latan haimaiba sumang sidaga tharo ga olinya kaine gi mogi matau sidia akumai mani ko asumna khoimugi nupi anina khatnabagi warina laikai sinbu thungki ibesa gi mamau anigi matau du yamna ikai bahaidu oirami madi khoimu mayumda sangba tanduna lambak masiduda mathayam sana phamdun lei thomana kaidorugi to nangna nakok narudubu sangboi muksauna asai dagi lambang masi sida sum phamaga leisi mi nang bu sukum di nang tori ida ni mathayam sari ko yumdaga hanjindok tali woi karigi nangi matha sari na yumda su karigi hanjin batali amata sunatana nupi ani gi thogal dabu ipen drabra haisi bo yari bo nupi ga kiri hari bisini ama phau kadai no hairaga ani ga punne lesin basidi namit khudingi khana baga saina baga ai pele hari bisini adu dabu tawjage haidana natu do ani lo libna tro ira si boine lon brada moina namdana aingona lesilaklaga itawi bo nangsu nasage soibadi yengdana mingonda thangjanbadi kalle nangna namit jamnubagi na thamoido warak saba ngamjadabagi thokliba ngangtani ibo nangsu patnangangi bo nangsu patnangyangi yang manate asing masumudo sumhaibani nongmagi numitni ibesa magi ingholda hauriba manama singdo yuanba poitphamda thoklai ibesa na tharo
ꯅꯪꯒꯤꯁꯤꯗ ꯏꯆꯦꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯦ ꯈꯤꯇ ꯊꯝꯒꯦꯅ ꯅꯪ ꯈꯤꯇ ꯌꯣꯟꯕꯤꯒꯦꯔꯣ? ꯏꯆꯦ ꯏꯕꯦꯆꯥ ꯊꯅꯝꯃꯨ ꯌꯣꯟꯕꯤꯒꯦ ꯏꯆꯦꯒꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯡꯉꯥꯏꯔꯦ ꯗꯣꯟꯊꯣꯛꯅ ꯏꯆꯦꯗꯤ ꯌꯣꯟꯐꯝ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯔꯨꯔꯕꯅꯤ. ꯀꯗꯥꯏ ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯅꯪꯅ ꯊꯣꯛꯄ ꯍꯦꯛ ꯌꯣꯜꯂꯨ. ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯏꯆꯦ ꯏꯕꯦꯆꯥ, ꯏꯆꯦꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ. ꯅꯆꯥꯅꯨꯄꯥꯗꯤ ꯑꯃꯈꯛꯅꯤ, ꯑꯗꯨꯒ ꯅꯃꯧꯗꯤ ꯑꯅꯤ ꯍꯦꯛꯇ ꯐꯪꯉꯦꯃꯤ. ꯊꯔꯣꯏ ꯕꯦꯝꯃ, ꯀꯅꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯣꯗ. ꯏꯃꯧ ꯑꯅꯤ ꯐꯪꯉꯦ ꯗꯨꯉꯥꯏ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯗꯦꯗ ꯇꯧꯔꯤꯁꯤ. ꯏꯃꯧꯒ ꯈꯤꯖꯔꯦ ꯑꯩ. ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯏꯕꯦꯆꯥ? ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯑꯩ ꯄꯦꯜꯂꯕꯅꯤꯀꯣ. ꯑꯩ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤ. ꯌꯨꯝꯗꯒ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯅꯤꯡꯕ ꯖꯥꯠ ꯅꯠꯇꯦ ꯑꯩ. ꯏꯁ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯑꯗꯣ ꯅꯣꯏꯒꯤ ꯈꯣꯏꯃꯨꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯔ ꯋꯥꯔꯛꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯋꯥꯔꯛꯄ ꯀꯥꯏꯌꯦ ꯏꯕꯦꯝꯃ. ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯇꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ. ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈꯤ. ꯌꯨꯝꯗꯨꯗꯅ ꯃꯧ ꯑꯅꯤꯒꯤ ꯂꯥꯟꯕꯨꯡꯁꯤ ꯉꯥꯏꯔꯦ ꯇꯧꯔꯤꯕ. ꯏꯆꯦ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯀꯦꯊꯥꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯛ ꯊꯣꯡꯂꯝꯗꯦ. ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯅꯔꯤ. ꯏꯕꯦꯆꯥ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯆꯥꯛꯀ ꯊꯣꯡꯂꯝꯗꯕꯗꯨꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯆꯥꯛ ꯊꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯩ ꯐꯥꯎ ꯍꯧꯒꯠꯂꯝꯗꯦꯅꯦ ꯇꯧꯔꯤꯁꯦ. ꯆꯥꯛꯁꯪ ꯑꯁꯤ ꯃꯝꯃꯤ ꯋꯥꯅꯤ. ꯀꯦꯊꯥꯕꯤ, ꯂꯩꯔꯥꯡ, ꯅꯣꯏꯅꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯇꯝꯁꯤ ꯌꯧꯔꯦ. ꯆꯥꯛ ꯊꯣꯡꯅꯕ ꯑꯝꯇ ꯇꯧꯔꯨ ꯂꯥꯎꯅꯦ. ꯀꯦꯊꯥꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯁꯨꯝꯅ ꯂꯧꯔꯛꯏ. ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯔꯣꯏ. ꯀꯣꯛꯁꯤ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯦ. ꯃꯧꯅꯦ ꯁꯥꯗꯅ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯑꯣꯏꯅ ꯈꯔ ꯍꯥꯏꯕꯤꯔꯣ. ꯅꯃꯧꯗꯤ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ. ꯂꯩꯔꯥꯡꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩꯁꯨ ꯀꯣꯛꯁꯤ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ. ꯉꯁꯤꯗꯤ ꯏꯃꯥꯅꯔ ꯀꯩꯅꯣ ꯈꯔ ꯍꯦꯛ ꯊꯣꯡꯕꯤꯔꯣ. ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯀꯨꯝꯍꯩꯁꯤ. ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ. ꯏꯕꯦꯆꯥ ꯉꯥꯡꯗꯅ ꯆꯥꯛ ꯑꯗꯨ ꯊꯥꯒꯠꯄ ꯍꯧꯏ. ꯃꯇꯥꯡ ꯑꯗꯨꯗ ꯈꯣꯏꯃꯨꯁꯨ ꯆꯪꯂꯛꯇꯨꯅ ꯏꯃꯥꯅ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯉꯨꯕ ꯇꯧꯔꯤꯁꯤꯕꯣ? ꯃꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯔꯕ? ꯑꯣ, ꯈꯪꯗꯦ ꯑꯅꯤꯃꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯣꯏ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯦ. ꯏꯃꯥꯒꯤ ꯈꯣꯏꯃꯨ, ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯍꯥ? ꯀꯩꯅꯣ, ꯀꯃꯥꯏꯅ ꯇꯧꯕꯕꯨ? ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯉꯁꯤꯁꯨ ꯌꯥꯝ ꯈꯠꯅꯈꯤꯕꯅꯤ. ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕꯗꯤ ꯏꯃꯥ ꯄꯥꯝꯗꯦ. ꯑꯗꯨꯅ ꯏꯆꯥꯅ ꯅꯇꯨ ꯑꯅꯤꯁꯦ ꯈꯔ ꯑꯃꯨꯛꯇ ꯋꯥꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯜꯂꯔꯣꯏ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯈꯣꯏꯃꯨ ꯃꯇꯥꯎ ꯃꯌꯥꯝ ꯄꯨꯜꯂꯨꯕꯒꯤ ꯌꯨ ꯈꯔ ꯉꯥꯎꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ. ꯈꯣꯏꯃꯨ ꯌꯨ ꯉꯥꯎꯔꯤ ꯏꯃꯨꯡ ꯆꯪꯂꯛꯄꯅꯤ. ꯃꯈꯣꯡ ꯅꯥꯝꯃꯈꯛ ꯏꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯛꯄꯗ ꯉꯥꯏꯔꯤ. ꯂꯩꯔꯥꯡ ꯃꯥꯒꯤ ꯀꯥꯗꯒꯤ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯈꯣꯏꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏ. ꯃꯣꯏꯇꯥ, ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯒꯦ? ꯍꯧꯖꯤꯛꯇ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯣ? ꯀꯩꯁꯨ ꯆꯠꯇꯦꯗ. ꯉꯁꯤꯗꯤ ꯏꯇꯥꯎ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯨꯜꯂꯨꯕꯅꯤꯗ. ꯄꯨꯟꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ. ꯏꯃꯥꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ? ꯍꯣꯏ, ꯏꯃꯥꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯦ. ꯃꯣꯏꯇꯥꯁꯨ ꯄꯣꯊꯥꯕꯤꯅꯕ ꯇꯧꯕꯤꯔꯣ, ꯊꯦꯡꯉꯦ ꯃꯇꯝꯁꯦ. ꯈꯣꯏꯃꯨꯅ ꯋꯥ ꯈꯨꯝꯕꯒ ꯅꯪꯗ꯭ꯔꯤꯉꯩ ꯀꯦꯊꯥꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯃꯣꯏꯇꯥ, ꯍꯟꯕꯤꯔꯗꯤ ꯀꯣꯛ ꯆꯪꯕꯤꯔꯛꯄ ꯀꯩꯗꯧꯒꯦ? ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯝꯗꯟꯗꯅ ꯂꯩꯇ꯭ꯔꯁꯨ. ꯂꯩꯔꯥꯡ ꯀꯦꯊꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗꯨ ꯑꯔꯩꯕ ꯃꯈꯩ ꯄꯩ. ꯂꯩꯔꯥꯡ, ꯂꯥꯛꯑꯣꯁꯤ ꯃꯣꯏꯇꯥ, ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯣꯊꯥꯕꯤꯔꯨ ꯂꯥꯛꯑꯣ. ꯃꯣꯏꯇꯥ, ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯥꯛꯑꯣ. ꯐꯝꯒ ꯏꯪꯊꯤꯅ ꯊꯥꯖꯔꯝꯂꯕꯅꯤ. ꯑꯁ, ꯂꯥꯛꯑꯣꯁꯤ ꯃꯣꯏꯇꯥ, ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯉꯁꯦꯕ. ꯀꯩꯅꯣ ꯂꯩꯔꯥꯡ, ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯑꯍꯩꯄꯥ ꯁꯥꯔꯤꯁꯦ? ꯑꯩꯅ ꯀꯗꯥꯏꯗ ꯑꯍꯩꯄꯥ ꯁꯥꯔꯒꯦ? ꯑꯩꯗꯤ ꯏꯋꯥꯁꯦ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯤꯟꯒꯦ ꯇꯧꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯈꯣꯏꯃꯨꯗꯨ ꯆꯤꯡꯗꯨꯅ ꯑꯋꯥꯏꯈꯨꯝ ꯇꯧꯕꯗꯨ ꯑꯃꯨꯛ ꯍꯧꯔꯛꯏ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ. ꯈꯣꯏꯃꯨꯗꯨ ꯉꯁꯤꯗꯤ ꯌꯨꯒ ꯉꯥꯎꯕꯒ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯔꯛꯇꯨꯅ ꯈꯨꯠꯁꯤ ꯊꯥꯗꯣꯛꯁꯤ. ꯆꯤꯡꯅꯔꯛꯀꯅꯨ ꯅꯣꯏꯅꯤꯃꯛ. ꯅꯣꯏꯅꯤ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯨꯔꯒꯦ ꯍꯥ? ꯅꯣꯏꯕꯨ ꯅꯨꯃꯤꯗꯥꯡꯅꯤ ꯀꯥꯏꯁꯤꯕꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯕ? ꯅꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯅꯇꯧꯁꯤꯗꯅꯤ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯦ. ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯍꯟꯖꯤꯜꯂꯛꯄꯁꯤ ꯐꯥꯎꯕ ꯄꯣꯊꯥꯕ ꯍꯦꯛ ꯈꯪꯗꯦ ꯋꯥ ꯄꯣꯊꯥꯐꯝ ꯈꯪꯗꯦꯕ. ꯅꯣꯏꯅꯤꯗ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯣ ꯆꯠ. ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯀꯩ? ꯅꯣꯏꯅꯤꯗ ꯌꯨꯝꯁꯤ ꯂꯩꯇ꯭ꯔꯒ ꯐꯗꯧ. ꯆꯠꯂꯣ, ꯀꯗꯥꯏꯗ ꯂꯩꯔꯁꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯅꯣꯏ ꯂꯩꯇ꯭ꯔꯒ ꯑꯩ ꯌꯨꯝꯁꯤꯗ ꯏꯪꯅꯕꯇ ꯂꯩꯍꯧꯒꯦ. ꯅꯣꯏ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏꯀꯣ? ꯅꯣꯏ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯄꯥꯟ ꯑꯗꯨꯗ ꯏꯟꯊꯣꯔꯛꯏ. ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯈꯣꯏꯃꯨꯗꯨ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ. ꯌꯧꯌꯥ ꯇꯧꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯃꯄꯥꯟ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯈꯣꯏꯃꯨꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯣꯡ ꯑꯗꯨ ꯁꯨꯍꯥꯡ ꯍꯥꯡꯗꯣꯛꯂꯝꯗꯦ. ꯐꯅ ꯀꯨꯏꯅ ꯑꯅꯤꯗꯨ ꯃꯄꯥꯟ ꯑꯗꯨꯗ ꯋꯥ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ. ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯃꯄꯥꯟꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯛꯄꯗꯨ ꯃꯁꯥꯗꯨ ꯏꯪꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯅꯤꯗꯨ. ꯑꯗꯨꯅ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯂꯩꯔꯥꯡ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯣꯏꯇꯥ, ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯉꯨꯁꯦ. ꯃꯣꯏꯇꯥ, ꯇꯥꯕ꯭ꯔꯣ? ꯀꯦꯊꯥꯕꯤꯁꯨ
ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏꯇ ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯕꯤꯌꯨꯁꯤ ꯃꯄꯥꯟꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯁꯤꯕꯣ ꯏꯪꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯣꯏꯇꯥ ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯠꯅ ꯆꯩꯅꯔꯔꯣꯏꯒꯦ ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯕꯤꯌꯣ ꯈꯣꯏꯃꯨꯁꯨ ꯏꯃꯨꯡꯗ ꯇꯨꯝꯕ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯅ ꯇꯥꯏ ꯁꯨꯝ ꯈꯟꯊꯔꯨꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯛꯏ ꯀꯦꯊꯕꯤꯅ ꯃꯣꯏꯇꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯖꯔꯔꯣꯏꯒꯦ ꯂꯩꯔꯥꯡꯅ ꯃꯣꯏꯇꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ ꯏꯆꯦꯗꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯤꯟ ꯈꯨꯝꯖꯔꯔꯣꯏ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯂꯩꯔꯤꯕꯅꯤ ꯑꯃꯔꯣꯝꯗꯗꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯇꯨꯡꯗ ꯊꯅꯝꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛꯇ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛꯇ ꯂꯩꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯦꯊꯕꯤ ꯑꯃꯗꯤ ꯂꯩꯔꯥꯡꯁꯨ ꯍꯥꯟꯅꯒꯨꯝ ꯈꯠꯅꯕꯁꯨ ꯈꯠꯅꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈꯤ